State asida leiriba highway singda akanba checksil thorang lokhatuna thubada public transport haunaba laingak na hotnari haina Chief Minister Nongkhama Birey na phongdokrai. Manipuri da sariba police headquarters si mathang chahi gi March tha fawda loishinaba pandam thamli haina Chief Minister and Birey na phongdokrai. Amasong kuki gi asiba hakchang humfu masa-masagi maramda sinakibagom mafam khangdana leiriba maitei kungani thoi gi asiba hakchang su masa-masagi maramda sinagadabani haina Chief Sena Manipur Pradesh ki maitei dagi demand tawra.